mayambu ahanda maktada kanglele pung ori channel ki maikadegi bisok kharakpamna mayambu taram nokchari ngasi su mayam gi damakta ne haiduna isana saduna ijaba police story ama mayam gi damakta khudol tamjarage haiduna puduna laksari wari asi hingli bana tragana sikraba kana gumba matada mari lenana ijaba wari na sade ngai haktang gi entertainment oina bagi damakta wari asi isana sagasaraga ijaba wari ama khangni wari asi lethok charapa matamda soikiba langkiba kaya yarabasu mayam na ngakpi wa haiduna hachari adudi wari asi hauna ba tawjaragi wari asi gi maming amaibi tampa khungang amagi khunyai thangba sarukta masi manaw khakta leiba yum ama leirami laika asida masi mokpa ani asi maram mokpada thawgolom bebhar khangbada mina sakna sonariba masin mokpa ani mama mapa ani na taibang panda nganna thadok laga sakhibana memsana sepa saba maning thungtaba makhai aphang ba thabak suraga mapa nupa boinawbu lairik tamhalakpani boinawna sahi manga surakpada mama mapa ani asi lambi ki khudong thiba amada laikhidabani boinaw ka memsa gadi sahi yamna khitnai mama mapa ani laikhidaba matamda memsa di sahi tara manga sure madudagi laita lairaba awana mayam ama mayok naraklaba matungda memsa na boinaw asi yamna wan hon araklaga awaba kaya marom ama thingnaraga yoklakpani boinaw su asum saurakpana class 12 tamle boinaw haigi yum gi mayok nabada laikai gi lampak ama lei lampak asigi nakal thangba sarukta khongnang ama su hawi khongnang asigi namanakta laikai gi mangpham ama su lairibani laikai gi mangpham asida laikai asida siriba miyo khudimak loina mafam jaga asida puraklaga mai loina thanaribani laikai gi lampak aduda nupa masa sing kaya marom ama nungthil gi matamda sanaba thoki makhoi gi marak aduda boinaw su bol sanabadu yauribani nomadi boinawna bol sanaba hanjalaklaba matungda masi memsada su nairami ise aigi bol sanaba gi but ase segairi aduna but amadi laidaba yararoi hoi hoi laisi numi mangani khaktang dingai kho asi hairaga memsana khara tukthana mapa nupa boinawda sumna mok hairaklami ise gi bungo natabani sa saraga ngoksinagana ise gi dinang khaktani nangna sani asi hairaga mase memsado mamitagi pi raselai mase memsana kapu uba matamda boinawna sumna hairaklami hoi se ai isen haiba loina ingani natabani sa so amata saroi maupa nupa boinawgi wafamadu taba matamda memsana phare dudi ai su sak thonaba tawruragi nangsuna khongna khurado phajana samthoklaga ngihaktang oiraba sulairikado pajaruro boinaw su hoi hairaga mahaki lairik pafam kaagi dalan mathak aduda kakhatkre boinaw sumagi lairik pafam ka aduda thariba tebal aduda phamtharaga mahaksu lairikado paba horami memsa su sak thongya haiduna saksangda sanglaga mahaksu sak thongba hokre boinaw na lairik paringai matam masida yamna sai haiduna mahakna lairik pariba tebal adugi mapada phaliba thongna adu hangtokle adumna hek hangtolapaga makhoi gi mapa sapsana lairiba laikai gi mangpham aduda karino khangdaba ama khongnang adugi taina baduda phingok sepadumna lairibadu mahaksu uba horklami soroki mataida thaliba mosi raba mangal singaduna street lem adugi mangal singaduda mahaksu yamna kana mayek singna uba maktinate adubu uriba posak singadudi angobani haibadi mahak tasengna khanglami kari matongno sibo mira laira sibo karino mang asidaina uriba sibo nahangkadi soroga sisu mi loina sanabani adubu ngasidi mi somata sanabu ude itak tai soroga sisu kari matongna toriba sibo asi khalaga lairingai matam maduda boinawgi masaduna phingok selibaduda yamna munna yengduna lairingaida phingok selibadu masado khara makhadi lengbagumna tawrakli aduna tawrakpa tanjaduda surokta mi somata lakpanate boinaw su masada sum yenglambadagi mahaktu akiba phoroklaba mali masada su hainataba kaya maromma phoroktuna boinawdu thongnawdum hakna salawna thangjilli aduga masigi manaktamna mahakna kumtharakli aduga sakhumlamda sanglaga maseda pauktammi boinawna masado ipa pakhatna isi haina memsada kaukse maduda memsana ibungo kaidawragi nangbo yamna pakhatlaga kauribadu masi hairapa mata masida boinawna wa makha tana sumna mukhumlai mangmayada karino khangdaba phingok sepadona tawba ama lehore ise amukta yengmina silaw ai thanta leibudu karino ma tawrakle asi hairaga mapa nupa boinawgi wafamadu taraba matungda
ꯃꯄꯥꯎꯅꯨꯄꯥ ꯕꯣꯏꯅꯥꯎꯒꯤ ꯋꯥꯗꯨ ꯀꯔꯤꯅꯣ ꯈꯜꯂꯒ ꯃꯦꯝꯆꯥꯁꯨ ꯃꯄꯥꯎꯅꯨꯄꯥ ꯕꯣꯏꯅꯥꯎꯒ ꯃꯊꯛꯇ ꯀꯥꯈꯠꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯆꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯑꯦ ꯏꯕꯨꯡꯉꯣ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦꯅ ꯅꯪꯕꯨ ꯉꯁꯥꯏ ꯀꯔꯤ ꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯏꯅꯥꯎꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯕꯣꯏꯅꯥꯎꯁꯨ ꯃꯁꯥꯗꯨ ꯉꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯕꯣꯏꯅꯥꯎꯅ ꯍꯟꯗꯛꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯁꯥꯗꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯃꯁꯥꯗꯨ ꯉꯛꯄ ꯐꯥꯎꯔꯗꯨꯅ ꯕꯣꯏꯅꯥꯎꯁꯨ ꯃꯁꯤ ꯃꯦꯝꯆꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯏꯆꯦ ꯑꯩꯁꯨ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯏꯁꯥꯁꯤ ꯏꯁꯥ ꯁꯥꯒꯠꯂꯦ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯂꯨꯕꯅꯤ ꯃꯗꯨꯗ ꯃꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒ ꯇꯥꯏꯅꯕ ꯀꯔꯛꯇ ꯐꯤꯉꯧ ꯁꯦꯠꯂꯒ ꯃꯤ ꯃꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩꯁꯨ ꯁꯣꯔꯣꯛ ꯑꯁꯤ ꯃꯤ ꯂꯣꯏꯅ ꯆꯠꯅꯕꯅꯤꯅ ꯑꯩꯁꯨ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅꯗꯤ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯃꯤ ꯑꯃꯠꯇ ꯆꯠꯅꯕ ꯎꯗꯦ ꯑꯩꯅ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯐꯤꯉꯧ ꯁꯦꯠꯂꯤꯕꯗꯨꯁꯨ ꯃꯁꯥꯗꯣ ꯈꯔ ꯃꯈꯩꯗꯤ ꯂꯦꯡꯕꯗꯧꯅ ꯇꯧꯔꯛꯏ ꯃꯤꯅꯒ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯤ ꯑꯩ ꯏꯁꯥꯁꯤ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯀꯨꯝꯊꯔꯛꯄꯅꯤ ꯃꯧꯄꯥꯅꯨꯄꯥ ꯕꯣꯏꯅꯥꯎꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥꯁꯨ ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦꯁꯦ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯖꯅ ꯄꯥꯊꯣꯛꯂꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥꯁꯨ ꯆꯥꯛ ꯊꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯃꯧꯄꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯞ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯆꯪꯅꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥꯍꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯪ ꯑꯗꯨꯗ ꯃꯤ ꯑꯁꯤꯕ ꯄꯨꯊꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯄꯨꯡ ꯊꯤꯜꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯦꯝꯆꯥꯗꯤ ꯃꯤꯀꯞ ꯑꯗꯨ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯇꯣꯝꯗ ꯋꯥꯈꯜ ꯑꯗꯨꯁꯨ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯁ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯪ ꯑꯁꯤꯗ ꯋꯥ ꯅꯠꯇ꯭ꯔꯒꯅ ꯎ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯕꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨꯕꯨ ꯃꯪ ꯑꯁꯤꯗ ꯃꯤ ꯑꯁꯤꯕ ꯄꯨꯊꯣꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯈꯤꯕꯅꯤ ꯏꯁ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯑꯁꯨꯝꯅ ꯃꯦꯝꯆꯥꯁꯨ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯅ ꯇꯨꯝꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯇꯨꯝꯊꯕꯗꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯐꯅ ꯇꯨꯝꯊꯅꯕ ꯊꯦꯝꯕꯒꯤ ꯋꯥꯅꯤ ꯇꯨꯝꯊꯕꯗꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯝꯆꯥꯁꯨ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯇꯨꯝꯊꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯦꯝꯆꯥꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯂꯥꯛꯅꯔꯝꯃꯤ ꯃꯦꯝꯆꯥꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗꯁꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯥꯎ ꯁꯦꯝꯕ ꯂꯥꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯩꯈꯤꯗꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯃꯔꯝꯗꯤ ꯁꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯊꯣꯠ ꯀꯥꯔꯛꯄ ꯏꯪꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯈꯠꯂꯛꯄ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯏꯪ ꯌꯥꯝꯅ ꯇꯞꯄ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯆꯤꯕꯣꯟ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯤꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯥꯏꯅꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯤꯈꯤꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯅꯔꯤꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯕꯒꯤꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄꯒ ꯄꯣꯠꯂꯣꯏꯕꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯂꯝꯗ ꯃꯈꯨꯔꯥ ꯑꯃ ꯊꯕꯛ ꯇꯧꯔꯒ ꯂꯩꯈꯤꯕ ꯃꯔꯝꯅ ꯃꯈꯨꯔꯥꯗꯣ ꯍꯜꯂꯛꯄ ꯉꯥꯏꯕꯅꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯨ ꯍꯧꯗꯣꯡꯅ ꯀꯔꯤꯅ ꯀꯥꯟꯈꯤꯗꯅꯕꯅꯦ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤꯅ ꯇꯧꯔꯒ ꯐꯛꯅ ꯇꯧꯔꯒ ꯉꯥꯛꯁꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯥꯝ ꯆꯪꯂꯒ ꯍꯨꯏ ꯍꯧꯗꯣꯡꯅ ꯀꯥꯟꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯛꯂꯒ ꯊꯅꯝꯃꯤ ꯃꯈꯨꯔꯥꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯇꯝ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯨꯔꯥꯗꯨꯅ ꯍꯦꯛ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯒꯗꯕ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯈꯨꯔꯥꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯃꯆꯥ ꯊꯣꯏꯕꯤ ꯑꯗꯨ ꯌꯦꯡꯖꯔꯒ ꯁꯤꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯗꯨ ꯌꯦꯡꯂꯒ ꯃꯈꯨꯔꯥꯗꯨꯁꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯃꯃꯥꯗꯨꯗꯤ ꯋꯥꯟꯊ ꯃꯌꯥꯝ ꯆꯪꯂꯒ ꯂꯥꯛꯅꯔꯝꯃꯤ
ꯃꯈꯨꯔꯥ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯅꯆꯤꯡꯕ ꯃꯈꯣꯏ ꯈꯔ ꯇꯧꯔꯒ ꯁꯦꯕꯥ ꯇꯧꯕ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯒ ꯁꯦꯕꯥ ꯇꯧꯕ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯊꯧꯔꯥꯡ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯒꯤ ꯃꯪꯇꯝꯅ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯩ ꯆꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯨ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯕꯣꯏꯅꯥꯎꯒꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯐꯝ ꯃꯍꯥꯛꯀꯤ ꯀꯥ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯡ ꯊꯤꯜꯂꯤꯕꯗꯨꯗꯤ ꯌꯥꯝꯅ ꯍꯧꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯌꯣꯛꯅꯔꯒꯁꯨ ꯂꯩꯔꯕꯅꯤꯅ ꯕꯣꯏꯅꯥꯎꯒꯤ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯣꯏꯁꯤꯜꯂꯤ꯫ ꯑꯁ, ꯄꯨꯡ ꯊꯤꯜꯂꯤꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯊꯨꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯒꯣꯏꯁꯤꯜꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯏꯁꯥꯁꯤꯁꯨ ꯍꯩꯅꯗꯕꯅ ꯀꯔꯤꯅꯣꯃ ꯐꯥꯎꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯍꯥꯟ ꯎꯈꯤꯕꯗꯨꯒ ꯑꯁꯤ ꯈꯜꯂꯒ ꯕꯣꯏꯅꯥꯎ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯥꯗꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯈꯛꯇꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯁꯤ ꯄꯔꯦꯡ ꯄꯔꯦꯡ ꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯣ, ꯉꯔꯥꯡ ꯃꯪꯐꯝꯗ ꯃꯤ ꯑꯃ ꯂꯦꯞꯄꯒꯨꯝꯅ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗꯤ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯗꯕ ꯃꯃꯤ ꯑꯣꯏꯕꯅꯔꯥ? ꯑꯁꯤ ꯈꯜꯂꯒ ꯕꯣꯏꯅꯥꯎ ꯑꯗꯨ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯟꯖꯥꯟꯅꯔꯒ ꯃꯍꯥꯛꯁꯨ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤ? ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯂꯩꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯆꯪꯈꯤ, ꯑꯅꯤ ꯆꯪꯈꯤ, ꯃꯈꯣꯏ 6 ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯈꯣꯏ 6 ꯑꯗꯨꯁꯨ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯐꯥꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯪ ꯑꯗꯨꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯨ ꯇꯞ ꯇꯥꯏꯅ ꯊꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ, "ꯑꯣ, ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯤ꯫ ꯑꯍꯜꯅ ꯁꯤꯕꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤꯅꯤ, ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯕꯒꯤꯅꯤ ꯍꯥꯏꯔꯒ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥ ꯁꯤꯕꯁꯤꯗꯤ ꯋꯥꯈꯜꯗꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯄꯨꯟꯁꯤ ꯆꯪꯖꯦꯜ ꯂꯣꯏꯔꯒ ꯆꯠꯈꯤꯕꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ"꯫ ꯑꯁꯤ ꯍꯥꯏꯅ ꯁꯣꯜꯂꯛꯄꯗ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯗꯨꯅꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯁꯤ ꯍꯌꯦꯡꯋꯥꯏ ꯀꯔꯤ ꯊꯣꯛꯀꯅꯤ, ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯁꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯎꯅꯕ ꯑꯃꯠꯇ ꯐꯪꯉꯔꯣꯏ"꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏ ꯌꯥꯔꯦꯁꯦ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯍꯤꯗꯥꯛꯇꯨꯗꯤ ꯐꯖꯅ ꯑꯃꯨꯛꯇꯪꯗꯤ ꯊꯛꯄ ꯂꯣꯏꯁꯤꯟꯈꯤꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯩ ꯆꯥꯛꯂꯤꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯐꯅ ꯌꯥꯝꯅꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤꯅ ꯍꯤꯗꯥꯛ ꯑꯁꯤ ꯂꯣꯏꯕꯒ ꯃꯩ ꯆꯥꯛꯄ ꯑꯁꯤꯁꯨ ꯇꯥꯟ ꯆꯥꯅꯅꯕ ꯈꯔ ꯊꯨꯅ ꯊꯛꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨ ꯑꯗꯨꯁꯨ ꯃꯈꯣꯏ 6ꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯊꯛꯂꯝꯃꯤ, ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ ꯃꯥꯏꯕꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯣ, ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯁꯤ꯫ ꯃꯥꯡꯊꯣꯡ ꯊꯤꯡꯖꯤꯟꯕꯁꯦ ꯂꯣꯏꯁꯤꯜꯂꯒ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ"꯫ ꯃꯗꯨꯗ ꯃꯍꯥꯛꯅ, "ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯊꯥꯛ ꯈꯥ ꯈꯪꯗꯕ, ꯌꯨ ꯄꯨꯡꯊꯛꯇ ꯊꯛꯄ ꯅꯈꯣꯏꯒꯤ ꯃꯔꯛꯇ, ꯍꯤꯗꯥꯛ ꯊꯛꯄ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯁꯤ ꯂꯩꯅꯤꯡꯗꯦ꯫ ꯌꯨꯝꯗ ꯆꯪꯂꯒꯦ ꯍꯥꯏꯔꯒ ꯃꯥꯡꯊꯣꯡ ꯊꯤꯡꯅꯕꯒꯤ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯛꯂꯝꯕꯅꯤ꯫ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯇꯥꯗ꯭ꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ"꯫ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ, "ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯍꯩꯇ꯭ꯔꯒꯗꯤ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯩ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯗ ꯑꯩꯁꯤ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯂꯣ" ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯈꯤꯕꯅꯤ꯫ ꯄꯨꯂꯞ ꯄꯨꯟꯅ ꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯕꯨ ꯌꯥꯗꯦ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨ꯫ ꯃꯥꯏꯕꯕꯨꯗꯤ ꯑꯣꯏ ꯍꯥꯏꯕꯕꯨ ꯃꯊꯣꯡꯗꯤ ꯀꯌꯥ ꯆꯥꯔꯛꯇꯕ ꯑꯍꯜꯅꯤ ꯃꯗꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ 6 ꯑꯗꯨꯁꯨ ꯌꯨ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯛꯄ ꯍꯧꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯨ ꯑꯗꯨ ꯊꯛꯅꯔꯤꯉꯩꯗ ꯃꯪ ꯑꯗꯨꯗ ꯃꯥꯌꯣꯛꯅꯕꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯅꯨꯄꯤ ꯑꯃ ꯄꯨꯡꯉꯧ ꯐꯤ ꯁꯦꯠꯂꯒ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯃꯍꯥꯛꯁꯨ ꯎꯊꯣꯛꯂꯨꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯚꯥꯞꯅꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯁꯤ ꯂꯦꯡꯗꯅ ꯑꯃꯨꯛꯁꯨ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯄꯥꯗꯨꯅ ꯍꯦꯛ ꯎꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨ ꯊꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎꯁꯥ, ꯌꯦꯡꯉꯨꯇꯨ, ꯃꯪ ꯑꯁꯤꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯅꯨꯄꯤ ꯑꯃ ꯄꯨꯡꯉꯧ ꯐꯤ ꯁꯦꯠꯂꯒ ꯂꯦꯞꯄꯒ ꯂꯩꯕꯁꯤ ꯅꯈꯣꯏ ꯎꯗꯕ꯭ꯔꯥ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯃꯈꯣꯏ 5ꯗꯨꯗꯤ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯌꯨ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯊꯛꯅꯔꯤꯕꯅꯤ, ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯈꯣꯏ 5ꯗꯤ ꯑꯃꯠꯇ ꯎꯍꯧꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯥꯗꯨꯅ ꯎꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ "ꯑꯁ, ꯀꯗꯥꯏꯗꯒꯤꯅꯣꯗ, ꯌꯨꯅ ꯌꯨ ꯉꯥꯎꯔꯀꯥꯟꯁꯤꯗ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯅꯤꯁꯥ ꯈꯥꯏꯈ꯭ꯔꯦꯗ꯫ ꯊꯛꯈꯤꯕꯗꯤ ꯄꯪꯌꯥꯝ ꯌꯥꯝꯗꯦ,
ꯊꯛꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯉꯥ ꯈꯛꯇꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯨꯒ ꯅꯪꯅ ꯑꯣꯏꯅ ꯅꯤꯁꯥ ꯈꯥꯏꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯟꯅꯕꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯆꯪꯂꯒ ꯁꯩꯕꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯍꯧꯖꯤꯛꯋꯥꯏꯗ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯖꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯊꯥꯖꯗ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯄꯨꯡꯉꯧ ꯐꯤ ꯁꯦꯠꯂꯒ ꯂꯦꯞꯄꯒ ꯂꯩꯈꯤꯕꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅꯅꯤ ꯃꯁꯝ ꯃꯅꯥꯗꯨꯁꯨ ꯏꯊꯥ ꯊꯥꯗꯔꯒ ꯅꯤꯡꯒꯣꯡ ꯌꯧꯕ ꯃꯈꯩ ꯌꯥꯟꯊꯔꯒ ꯂꯦꯞꯄꯒ ꯎꯈꯤꯕꯗꯨ ꯃꯗꯨꯒꯤ ꯎꯈꯤꯕ ꯅꯨꯄꯥꯗꯨ ꯃꯁꯥꯗꯨ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯜꯂꯤ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯪꯂꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯒꯤ ꯅꯤꯁꯥꯁꯤꯅ ꯉꯥꯎꯕꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯕ ꯖꯥꯠꯂꯥ ꯑꯁꯤ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯄꯨꯡꯉꯧ ꯐꯤ ꯁꯦꯠꯂꯒ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯑꯃꯨꯛꯀ ꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥꯗꯨ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯛꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯀꯥꯔꯨꯝ ꯀꯥꯔꯨꯝ ꯇꯧꯔꯒ ꯃꯃꯥꯏ ꯅꯥꯀꯜ ꯅꯥꯝꯃ ꯑꯃ ꯆꯥꯛꯂꯒ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯎꯊꯣꯛꯄ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯎꯔꯛꯄꯗꯨꯗ ꯌꯨ ꯊꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ ꯍꯟꯗꯛꯃꯨꯛꯁꯨ ꯉꯁꯥꯏꯒꯤ ꯃꯇꯧꯒꯨꯝꯅ ꯆꯞ ꯆꯥꯅ ꯅꯨꯄꯤ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛꯁꯨ ꯂꯩꯕ ꯎꯔꯝꯗ꯭ꯔꯤ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯎꯔꯝꯗꯕꯗꯨꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ ꯍꯧꯔꯛꯂꯤ ꯆꯠꯊꯣꯛꯑꯣꯗ ꯅꯪꯁꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯊꯛꯂꯤꯕ ꯆꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅꯅꯤ ꯅꯤꯁꯥ ꯍꯜꯂꯕ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯁꯨꯡꯀꯤ ꯀꯤꯕꯤꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯊꯛꯂꯤꯕ ꯌꯨ ꯑꯗꯨ ꯃꯈꯥ ताना ꯑꯗꯨꯃꯛ ꯊꯛꯄ ꯍꯧꯔꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯇꯁꯦꯡꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯩꯔꯛꯂꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯁꯥ ꯃꯊꯟꯇ ꯂꯥꯟꯕ ꯇꯥꯔꯕꯅꯤꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯀꯔꯤꯁꯨ ꯀꯤꯗꯕ ꯁꯥꯔꯒ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯩ ꯑꯗꯨꯁꯨ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯤ ꯌꯨꯗꯨꯁꯨ ꯃꯈꯣꯏꯅ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯃꯗꯨꯗ ꯃꯩ ꯑꯗꯨꯁꯨ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯇꯝ ꯑꯗꯨ ꯆꯞ ꯆꯥꯅꯔꯤ ꯉꯁꯥꯏ ꯃꯥꯏꯕꯗꯨꯅ ꯍꯥꯏꯈꯤꯕ ꯂꯥꯏꯔꯣꯟ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯨ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯣꯟꯒꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯁꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯣꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯔꯒ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯟꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯏꯕꯗꯨꯅ ꯂꯣꯜꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯅꯤꯡꯁꯤꯡꯂꯒ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯃꯆꯦꯠ ꯂꯣꯜꯂꯛꯄꯗ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯑꯃꯠꯇ ꯊꯣꯛꯇꯕꯗꯨꯗ ꯅꯨꯄꯥ 6 ꯑꯗꯨꯅ ꯃꯪꯊꯣꯡ ꯊꯤꯡꯒꯗꯧꯔꯤꯕ ꯃꯥꯏꯕꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯑꯃꯨꯛꯇꯪꯗꯤ ꯍꯪꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯒꯤ ꯍꯥꯏꯅꯔꯛꯂꯤ ꯃꯪꯊꯣꯡ ꯊꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗꯨꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔ ꯑꯗꯨ ꯊꯤꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯪꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯁꯛꯂꯕ ꯁꯛꯇꯝ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯇꯤ ꯃꯌꯥꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯟꯈꯤꯕ ꯃꯇꯝ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯉꯥꯗꯨꯒꯤ ꯃꯁꯥꯗꯨꯁꯨ ꯀꯤꯕ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯃꯪꯗ ꯃꯊꯨꯟ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯂꯩꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯒ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯈꯣꯏꯗꯁꯨ ꯀꯤꯅ ꯂꯩꯔꯤꯉꯩꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯆꯧꯕ ꯑꯃꯁꯨ ꯇꯦꯛꯂꯒ ꯃꯪꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯝ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯉꯥꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯃꯪꯐꯝ ꯃꯅꯨꯡꯗ ꯀꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥ ꯑꯗꯨ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯪꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯌꯦꯡꯒꯦ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯏ ꯑꯗꯨꯁꯨ ꯈꯣꯡꯐꯝ ꯑꯗꯨ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯃꯈꯣꯏ ꯃꯉꯥꯁꯤꯡ ꯑꯗꯨ ꯀꯤꯔꯨꯛꯅ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯃꯉꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯄꯥ ꯑꯃꯗꯤ ꯐꯤ ꯃꯥꯡꯕ ꯐꯥꯎ ꯌꯥꯎꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯅ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯌꯥꯝ ꯅꯛꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ
ꯑꯗꯨꯝ ꯍꯦꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯃꯉꯥꯗꯨ ꯍꯧ ꯊꯥꯗꯅ ꯆꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇꯨꯡꯗꯒꯤ ꯀꯞꯂꯒ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯏꯇꯥꯎ ꯃꯌꯥꯝ, ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯅꯕ ꯇꯧꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏ ꯃꯃꯥꯡꯊꯛꯇ ꯆꯦꯟꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯌꯨꯝꯗ ꯌꯧꯔꯝꯃꯅꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯏꯁꯨ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯅꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤꯉꯩ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨꯁꯨ ꯀꯞꯂꯒ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯔꯛꯄꯅ ꯃꯈꯣꯏ ꯃꯉꯥꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯌꯧꯅꯈ꯭ꯔꯦ꯫ ꯃꯥꯡꯊꯣꯡ ꯊꯤꯡꯕꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯥꯡꯊꯣꯡ ꯊꯤꯡꯈꯤꯗ꯭ꯔꯦ꯫ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯀꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯦꯝꯆꯥ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯗꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯃꯁꯥꯗꯨ ꯀꯤꯅ ꯑꯗꯨꯝ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯨꯝꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯍꯥꯛꯅ ꯈꯥꯡꯂꯤꯕ ꯃꯣꯟ ꯑꯗꯨ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫